ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯀꯨꯟꯗꯣꯂꯇꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯃꯅꯥꯏ ꯄꯥꯈꯪ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃꯗ ꯀꯨꯟꯗꯣꯂꯇꯥ ꯃꯥꯒꯤ ꯃꯅꯥꯏ ꯄꯥꯈꯪꯗꯨꯒ ꯆꯤꯡ ꯀꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯖꯕꯁꯤꯡ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯃꯩꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯑꯀꯤꯕ ꯐꯪꯅ ꯆꯥꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯀꯤꯕ ꯐꯪꯅ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯗꯨꯅ ꯑꯁꯨꯝ ꯆꯥꯛꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ, ꯃꯩꯅ ꯆꯥꯛꯂꯒ ꯁꯤꯕ ꯇꯥꯔꯦ꯫ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯈꯣꯏꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯅꯁꯤ, ꯅꯨꯄꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯄꯟꯕ ꯌꯥꯒꯅꯨ, ꯑꯗꯨꯒ ꯅꯨꯄꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒꯗꯤ ꯋꯥ ꯉꯥꯡꯗꯕ ꯑꯣꯏꯔꯁꯅꯨ, ꯃꯗꯨꯗ ꯑꯩꯈꯣꯏꯅꯤ ꯁꯛ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅꯁꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯁꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯂꯞ ꯃꯩ ꯃꯔꯛꯇꯨꯗ ꯊꯋꯥꯏ ꯊꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯀꯨꯟꯗꯣꯂꯇꯥ ꯑꯃꯗꯤ ꯃꯅꯥꯏ ꯄꯥꯈꯪ ꯑꯅꯤꯗꯣ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯦ꯫ ꯀꯨꯟꯗꯣꯂꯇꯥꯅ ꯆꯟꯗ꯭ꯔꯖꯤꯅꯤ, ꯑꯗꯨꯒ ꯃꯅꯥꯏ ꯄꯥꯈꯪꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯕꯤꯔꯁꯤꯡ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯆꯥꯎꯔꯛ ꯁꯥꯡꯂꯛꯄꯗꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯅꯔꯛꯂꯝꯃꯤ꯫ ꯍꯧꯈꯤꯕ ꯃꯄꯣꯛꯇ ꯋꯥꯁꯛꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯕꯤꯔꯁꯤꯡ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕ ꯐꯥꯎꯕ ꯋꯥ ꯉꯥꯡꯂꯝꯗꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯏꯆꯥꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥꯃꯔꯨꯝ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯕꯤꯔꯁꯤꯡꯕꯨ ꯋꯥ ꯉꯥꯡꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯗꯣ ꯂꯝ ꯀꯣꯏꯍꯜꯂꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯕ ꯇꯥꯔꯒꯗꯤ ꯋꯥ ꯉꯥꯡꯂꯛꯄ ꯌꯥꯏ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯙ꯭ꯔꯤꯇꯕꯨꯙꯤꯒ ꯂꯝ ꯀꯣꯏꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯕꯤꯔꯁꯤꯡ ꯑꯃꯁꯨꯡ ꯙ꯭ꯔꯤꯇꯕꯨꯙꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯝ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯈꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯣ ꯆꯟꯗ꯭ꯔꯖꯤꯅꯤ ꯀꯧꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯤ, ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯟꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯆꯟꯗ꯭ꯔꯖꯤꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯄꯜꯂꯨꯕꯗ ꯑꯋꯥꯕ ꯇꯥꯈꯤꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯈꯪꯗꯦ, ꯐꯝꯅꯥꯏꯕ ꯈꯪꯗꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯔꯥꯖꯀꯟꯌꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯄꯟꯕ ꯉꯝꯅꯔꯝꯗꯦ꯫ ꯋꯥꯐꯝꯁꯦ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯤꯕ ꯕꯤꯔꯁꯤꯡ ꯑꯃꯁꯨꯡ ꯙ꯭ꯔꯤꯇꯕꯨꯙꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯃꯥꯂꯤꯅꯤ ꯑꯣꯏꯕꯤ ꯑꯍꯜ ꯑꯃꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯪꯂꯝꯃꯤ꯫ ꯃꯥꯂꯤꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩ ꯄꯔꯦꯡ ꯑꯃꯃꯝ ꯂꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯆꯟꯗ꯭ꯔꯖꯤꯅꯤꯗ ꯍꯦꯛ ꯍꯦꯛ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯙ꯭ꯔꯤꯇꯕꯨꯙꯤꯅ ꯃꯥꯂꯤꯅꯤ ꯑꯍꯜꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯟ, ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯂꯩ ꯂꯦꯡꯕ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯀꯠꯀꯗꯧꯔꯤꯕ ꯂꯩ ꯄꯔꯦꯡꯗꯣ ꯏꯇꯥꯎꯕꯨ ꯂꯦꯡꯍꯟꯕꯤꯌꯨ"꯫ ꯕꯤꯔꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯅꯅꯕ ꯂꯩ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯄꯔꯦꯡꯅꯤ꯫ ꯂꯩꯀꯥ ꯈꯨꯗꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯤ, ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯏ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ, ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯈ꯭ꯔꯦ꯫ ꯕꯤꯔꯁꯤꯡꯍꯥꯅ ꯃꯔꯧ ꯂꯩꯅ ꯂꯦꯡꯈ꯭ꯔꯕ ꯂꯩ ꯄꯔꯦꯡꯗꯣ ꯃꯥꯂꯤꯅꯤ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯣꯅꯨꯡ ꯀꯥꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒꯗꯤ ꯆꯟꯗ꯭ꯔꯖꯤꯅꯤꯗ ꯄꯤꯔꯨꯕꯗ ꯆꯟꯗ꯭ꯔꯖꯤꯅꯤ ꯂꯩ ꯄꯔꯦꯡꯗꯨ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩ ꯂꯦꯡꯂꯛꯄ ꯂꯩ ꯄꯔꯦꯡꯁꯤꯡꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯂꯩꯀꯥ ꯈꯨꯗꯤꯡꯒꯤ ꯃꯔꯣꯜ ꯂꯣꯟꯕ ꯂꯩ ꯄꯔꯦꯡꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯣ ꯁꯨꯝꯍꯠꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯟ, ꯂꯩ ꯄꯔꯦꯡꯁꯤ ꯀꯅꯥꯅ ꯂꯦꯡꯉꯤ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ"꯫ "ꯏꯁꯨ ꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯌꯦ꯫ ꯉꯁꯤꯒꯤ ꯂꯩ ꯄꯔꯦꯡꯁꯦ ꯃꯥꯅ ꯂꯦꯡꯕꯤꯒꯦ ꯍꯥꯏꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯂꯦꯡꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯅ ꯊꯋꯥꯏꯅ ꯇꯥꯔꯤꯕꯅꯤ"꯫ "ꯍꯩꯃꯥ ꯏꯕꯦꯟ, ꯅꯁꯨ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ? ꯏꯕꯦꯟ,
Nang nabuk yamna phatte ko. Is lay pareng lengbabu onthokna haikremi. Hayengdi mabu soidana pubirau. Ai mahaka ita sanage. Ahal oirabi lairangbido haujikti awabada tare. Isu nupa haiba yadabaduda isu nupi hairubani. Hayeng masu nupibu konungda Rajkumari gi manakta puba tari. Adubu kadaidagi masu nupino mahakna pugadoribase. Asomna khanna nungaita hanubido mayumda halaklammi. Mayum yauragadi pausi ningthau masa amadi mantri masagada tamlammi. Aduga makhoi ahumdo kari tausigi haina tanarammi. Mathangi numitni nongale ningthau masa Birsing nupigi phizol sesilli. Angakpagi matawni. Hek yengbada nupi pungman mali. Onthoknasu phajakre. Pirol sesin chasinba loiraga lay hapa yandaido pairammi. Aduga masu maben konung tana lakminarammi. Sandrajini na haraw kausilammi. Makhoi ani mata sanarammi. Numit thengjilaklavada makhoi yumda hanbagi matang osilaklammi. Matamduda Sandrajini na hairammi. Iben, nangi na sunupise, itase, ngasi ahing simadi, aigida thambiramlo. Aiga lekminarage. Wadu tabada lairangbi ahaldo pakhatpana loikre. Aron basi khanglakpa taragadi dandi phangba soidre. Laibak wathok oiba tare haina khalammi. Maramaduna hairakki. Ibema, haunade tawbinu. Maadi karimata haija khangjadribi nupi masani. Maza ibemada hauna lonsat bebhar kaiba yaukhrabadi nanai ibendi yamna nungairoido. Aduna ibema nanai pujakhrage. Isorna sinba thoksilbu kanana kakpa ngamni. Sandrajini na sikhang khangbadagi masunupi saribi ningthau masanupa Birsingdo konungda thanamle. Aduga ahal oirabi malini mayumda halaklammi. Isorgi nongdam angakpani. Mapokngaidagi wa ngangdaba Birsing Sandrajini ubakanda wa nganglakle. Makhoi anita ngairavada ahing thengjilaklaba matamda nupi masa saribi Birsinghana hanglaklammi. Ningthaugi maza ibema. Karigino maza ibema na nupa panba yadribasibo. Sandrajini khangaudana saugalaklammi. Birsingha thoidokna waraurude nupi masani khanduna ngakpirammi. Nongalaga mayumda amuk halaklammi. Ningthau masa Birsing mantri masa Dhrita Budhi aniga sarau sinaraga malinibu numit kharani konungda lay pareng thinba kahalludre. Masigi matung nongma ahaldo konungda karaklammi. Sandrajini na hanglaklammi. Iben, kaidawre nahan makai lakrabadi. Ahal oirabi lairangbi na khummi. Ibema, isunupido natado kanna nabadagi nanai ibense konung kajarakpa ngamdabani. Iben, aidi tade na. Adudi ay hausikmag chatke. Itage anabado hangluge. Hanubidu pakhat na khummi. Ibema, natado laitre sire. Asum na hairaga hik kapsinay. Sandrajini su mata sire haibaduda thajana kappi. Masigi matungda nongma ningthau masanupi Raskanya Sandrajini na laita lairabasing laithung laina pakpasingda sel thum likkon khoji yanabagidamag kaithelda chatlammi. Masidagidi Birsingha phiruk phirang khumjilaga laithung thungba sarammi. Ningthau masanupibu ngairaga leirammi. Sandrajini na hek yorakpa kanda Birsingha na ningthau masanupigi khutki nap lauraga sakhraba marau laikhraba marol lolaba khujido Sandrajini da pirammi. Khujidu Sandrajini na munna yengi artha khangbagum tawi. Ningthau masanupi na napa mayada silliba marol lonba laihau apomba ama Birsingha da pirammi. Makhoi animag yamna thuna bhap tanabagum taurammi. Haukraba mapoki wari pumnamag khangnai. Masidagidi Birsingha amasung Sandrajini sanaba mari laiba haurakle. Mi amata sangba yadaba mandirda unasi haiduna
ꯍꯧꯖ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯎꯅꯔꯝꯃꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯃꯔꯨꯝ ꯁꯥꯅꯩ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅꯁꯤ ꯍꯥꯏꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯑꯔꯣꯟꯕꯗ ꯎꯅꯕꯁꯤ ꯅꯤꯡꯊꯧꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯎꯍꯧꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯗ ꯇꯝꯕꯗꯒꯤ ꯅꯤꯡꯊꯧꯗꯨ ꯏꯀꯥꯏꯕꯅ ꯌꯪ ꯂꯥꯎꯈ꯭ꯔꯦ ꯅꯨꯄꯥ ꯄꯟꯕ ꯌꯥꯗꯕꯤ ꯃꯆꯥꯅꯨꯄꯤ ꯆꯟꯗ꯭ꯔꯖꯤꯅꯤꯗꯣ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯦ ꯋꯥꯁꯤ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧꯗꯣ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯏ ꯃꯁꯜꯁꯤꯡꯗ ꯃꯟꯗꯤꯔ ꯀꯣꯏꯁꯤꯜꯍꯜꯂꯝꯃꯤ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯃꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯄꯥꯗꯣ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯌꯥꯊꯪꯁꯤ ꯍꯦꯛ ꯐꯪꯕꯒꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯗꯣ ꯃꯍꯥꯛꯅ ꯂꯝꯖꯤꯡꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯂꯥꯂꯣꯏ ꯃꯌꯥꯝ ꯆꯠꯂꯝꯃꯤ ꯃꯟꯗꯤꯔꯗꯣ ꯀꯣꯏꯁꯤꯜꯂꯝꯃꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯤꯔꯁꯤꯡ ꯑꯃꯗꯤ ꯆꯟꯗ꯭ꯔꯖꯤꯅꯤ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯕꯤꯔꯁꯤꯡꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯆꯠꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯏꯕꯦꯟ ꯃꯥꯂꯤꯅꯤꯗ ꯈꯔ ꯇꯝꯕꯤꯌꯨ ꯃꯥꯅ ꯂꯣꯏꯕ ꯁꯟ ꯄꯣꯠꯃꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯨꯕꯗꯒꯤ ꯐꯥꯈ꯭ꯔꯦ ꯁꯟ ꯅꯥꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯖꯔꯛꯏ ꯍꯥꯏꯕꯤꯌꯨ ꯋꯥꯐꯝꯁꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯂꯤꯅꯤꯗ ꯇꯝꯂꯝꯃꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯙ꯭ꯔꯤꯇꯕꯨꯙꯤꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯃꯍꯥꯛꯅ ꯃꯥꯂꯤꯅꯤꯗ ꯍꯪꯂꯝꯃꯤ ꯏꯕꯦꯟ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯕꯁꯤ ꯀꯅꯥ ꯀꯅꯥꯗꯤ ꯌꯥꯕꯒꯦ ꯑꯍꯜꯗꯨꯅ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯕꯁꯤ ꯆꯟꯗ꯭ꯔꯖꯤꯅꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯇꯪ ꯆꯪꯕ ꯌꯥꯏ ꯏꯕꯦꯟ ꯐꯔꯦ ꯑꯩ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯁꯥꯔꯒꯦ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯜꯂꯦ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯃꯁꯤ ꯌꯧꯅ ꯃꯥꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯦ ꯈꯦꯠꯅꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯔꯥꯅꯤ ꯁꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯣꯏꯁꯤꯟꯗꯨꯅ ꯉꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯃꯍꯥꯔꯥꯅꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗ ꯈꯨꯔꯨꯝꯂꯒ ꯑꯗꯨꯃꯛ ꯆꯪꯍꯟꯈ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯟꯗꯤꯔ ꯃꯅꯨꯡꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯟꯗ꯭ꯔꯖꯤꯅꯤꯕꯨ ꯃꯍꯥꯔꯥꯅꯤ ꯁꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯟꯗꯤꯔꯒꯤ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯟꯗꯤꯔꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯗꯨ ꯂꯩꯉꯥꯡ ꯁꯪꯕ ꯐꯤ ꯑꯃꯃꯝ ꯁꯦꯠꯆꯤꯜꯂꯝꯃꯤ ꯎꯠ ꯋꯥꯏ ꯇꯩꯔꯒ ꯁꯥꯙꯨ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯒꯟꯖꯥ ꯀꯟꯅ ꯀꯟꯅ ꯆꯤꯡꯂꯒ ꯃꯟꯗꯤꯔꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯈꯣꯡꯂꯣꯏꯁꯤꯡ ꯂꯥꯂꯣꯏꯁꯤꯡꯅ ꯃꯟꯗꯤꯔꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯃꯈꯣꯏꯅ ꯐꯥꯒꯦ ꯍꯣꯠꯅꯔꯤꯕ ꯆꯟꯗ꯭ꯔꯖꯤꯅꯤꯗꯣ ꯃꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯁꯟꯊꯤ ꯎꯠ ꯇꯩꯕ ꯁꯥꯙꯨ ꯑꯅꯤꯈꯛ ꯒꯟꯖꯥ ꯇꯞ ꯇꯥꯅ ꯊꯛꯂꯒ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯔꯝꯃꯤ ꯃꯅꯥꯏ ꯈꯔ ꯆꯦꯜꯂꯒ ꯄꯥꯎꯁꯤ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯕꯣꯔ ꯃꯟꯇ꯭ꯔꯤꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯕꯨ ꯅꯠꯇꯕ ꯍꯥꯏꯖꯤꯜꯂꯒ ꯏꯀꯥꯏꯕ ꯄꯤꯅꯕ ꯂꯥꯛꯅꯕ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯅ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯨ ꯀꯗꯥꯏꯅꯣ ꯃꯔꯥꯜ ꯁꯤꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯃꯃꯥꯏꯗꯨ ꯏꯆꯞꯃꯨꯛ ꯉꯥꯡꯂꯝꯃꯤ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯥꯏꯖꯔꯝꯃꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯕꯦꯝꯃꯒ ꯅꯅꯥꯏ ꯑꯩꯒ ꯂꯥꯏꯒꯤ ꯐꯥꯟꯈꯣꯡ ꯑꯃꯨꯛꯇꯪ ꯄꯥꯏꯅꯒꯦ ꯂꯥꯏꯒꯤ ꯁꯥꯈꯤ ꯌꯦꯡꯖꯒꯦ ꯑꯔꯥꯟꯕ ꯑꯃꯅ ꯎꯠ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯁꯅꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯐꯔꯦ ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯅꯤ ꯑꯔꯥꯟꯕ ꯑꯃꯅ ꯎꯠ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯁꯅꯨ ꯑꯗꯨꯗꯤ ꯐꯥꯟꯈꯣꯡ ꯑꯃꯨꯛꯇꯪ ꯄꯥꯏꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯑꯃꯈꯛ ꯂꯦꯞꯅꯔꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯒ ꯈꯪꯍꯟꯈ꯭ꯔꯦ ꯆꯟꯗ꯭ꯔꯖꯤꯅꯤꯒ ꯕꯣꯔ ꯃꯟꯇ꯭ꯔꯤꯒ ꯂꯥꯏꯒꯤ ꯐꯥꯟꯈꯣꯡ ꯄꯥꯏꯅꯒꯗꯕ ꯅꯨꯃꯤꯠꯇꯨꯅꯤ ꯊꯧꯗꯣꯛꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯔꯥꯞꯄ ꯑꯅꯛꯄꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯀꯌꯥꯃꯔꯨꯝ ꯂꯥꯏꯒꯤ ꯃꯟꯗꯤꯔꯗꯨꯗ ꯇꯤꯟꯅꯔꯝꯃꯤ
ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯃꯗꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯐꯥꯟꯈꯣꯡ ꯄꯥꯏꯅꯕ ꯁꯦꯡꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯝꯃꯤ꯫ ꯃꯇꯝ ꯆꯥꯅ ꯃꯟꯗꯤꯔꯗꯨꯗ ꯊꯨꯡꯂꯔꯝꯃꯤ꯫ ꯂꯥꯏ ꯁꯦꯟꯅꯕꯅ ꯂꯥꯏꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯄꯨꯖꯥ ꯀꯠꯄ ꯍꯧꯔꯦ꯫ ꯄꯨꯖꯥ ꯀꯠꯂꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯖꯤꯅꯤꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯥꯟꯈꯣꯡ ꯄꯥꯏꯅꯕ ꯍꯥꯏꯔꯕꯗ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯂꯩꯃꯥꯡꯗ ꯃꯃꯥꯡ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯁꯛꯂꯝꯃꯤ꯫ ꯍꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯅꯍꯥꯟ ꯀꯩꯊꯦꯜꯗ ꯂꯥꯏꯊꯨꯡ ꯊꯨꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯁꯣꯛꯅꯈꯤꯕ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠ ꯁꯣꯛꯅꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯥꯟꯈꯣꯡꯗꯨ ꯄꯥꯏꯕꯗ ꯇꯨꯝꯗ꯭ꯔꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯣ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯇꯨꯝꯗ꯭ꯔꯦ ꯇꯨꯝꯗ꯭ꯔꯦ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯅꯦꯝꯊꯈ꯭ꯔꯕꯗ ꯕꯣꯔ ꯃꯟꯇ꯭ꯔꯤꯗꯣ ꯂꯥꯏꯒꯤ ꯐꯥꯟꯈꯣꯡ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯍꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯅꯥꯏꯗꯤ ꯑꯆꯨꯝꯕꯇ ꯍꯥꯏꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯨꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯒꯦ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯟꯌꯥꯅ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯑꯃꯒ ꯁꯣꯛꯅ ꯁꯝꯅꯕ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯥꯟꯈꯣꯡꯗꯨ ꯃꯈꯨꯠꯅ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯗꯣ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯎꯠꯀꯤ ꯂꯩꯄꯨꯡ ꯑꯣꯏꯅ ꯇꯨꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯇꯨꯝꯃꯦ ꯇꯨꯝꯃꯦ ꯍꯥꯏꯅ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧꯅ ꯕꯤꯔꯁꯤꯡ ꯑꯃꯗꯤ ꯆꯟꯗ꯭ꯔꯖꯤꯅꯤꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯗꯣ ꯇꯥꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯂꯒ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯃꯇꯨꯡꯗ ꯕꯤꯔꯁꯤꯡꯍꯥꯅ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯃꯗꯤ ꯃꯔꯨꯞ ꯙ꯭ꯔꯤꯇꯕꯨꯗꯤꯒ ꯂꯣꯏꯅꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯈꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯒ ꯃꯁꯥꯒꯤ ꯃꯥꯡꯉꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯆꯟꯗ꯭ꯔꯖꯤꯅꯤꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯨꯕ ꯃꯕꯨꯛ ꯐꯠꯇꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯗꯣ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯅꯤꯒꯤ ꯂꯧꯁꯤꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯃꯒꯨꯟ ꯂꯩꯕ ꯆꯞ ꯃꯥꯟꯅꯩ꯫ ꯑꯔꯨꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯈꯣꯏ ꯑꯅꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯩ꯫ ꯈꯪꯉꯝꯗ꯭ꯔꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯒꯤ ꯐꯖꯈ꯭ꯔꯕ ꯁꯒꯣꯜ ꯑꯃ ꯃꯥꯡꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯥꯅ ꯂꯨꯅ ꯇꯧꯖꯈ꯭ꯔꯕ ꯄꯥꯝꯃꯨꯅ ꯊꯝꯖꯈ꯭ꯔꯕ ꯁꯒꯣꯜꯅꯤ꯫ ꯑꯈꯪ ꯑꯍꯩ ꯄꯥꯖꯤꯁꯤꯡ ꯀꯧꯈꯠꯂꯝꯃꯤ꯫ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯃꯠꯇꯅ ꯁꯒꯣꯜ ꯃꯥꯡꯈꯤꯕꯒꯤ ꯂꯤꯈꯨꯟ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯅꯗꯤ ꯍꯨꯔꯥꯟꯕ ꯉꯝꯂꯣꯏ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯤꯅꯤ, ꯑꯁꯨꯝ ꯍꯥꯏꯅ ꯆꯤꯡꯅꯔꯤꯉꯩ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯅꯤ ꯂꯥꯏꯕꯛ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯨꯒꯦ꯫ ꯃꯤꯔꯩꯕꯥꯛꯇ ꯆꯠꯂꯒ ꯐꯪꯕ꯭ꯔꯥ ꯊꯤꯖꯔꯨꯒꯦ꯫ ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯅꯥꯏ ꯑꯩꯈꯣꯏ ꯍꯟꯖꯔꯛꯂꯣꯏ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯅꯤꯒꯤ ꯆꯥꯅꯕ ꯆꯦꯡꯖꯦꯜꯇꯗꯤ ꯄꯤꯅꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯆꯦꯡ ꯆꯥꯛꯀꯤ ꯃꯊꯛꯇ ꯁꯅꯥ ꯂꯨꯄꯥꯁꯨ ꯄꯨꯈꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯦꯡ ꯆꯥꯛ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯒꯣꯜ ꯍꯨꯔꯥꯟꯕ ꯊꯤꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕꯃꯛꯇꯗ ꯁꯒꯣꯜ ꯁꯪꯗ ꯆꯪꯂꯝꯃꯤ꯫ ꯁꯒꯣꯜꯒꯤ ꯈꯣꯡꯒꯨꯜ ꯇꯥꯕ ꯃꯥꯏꯀꯩ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤ ꯆꯠꯄꯗ ꯈꯨꯗꯣꯜ ꯈꯔ ꯈꯔ ꯍꯥꯏꯕꯣꯏꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯃꯈꯨꯁꯨ ꯁꯨꯞꯄꯤꯅꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯇꯥꯎ, ꯃꯉꯛꯁꯨ ꯁꯦꯒ꯭ꯔꯥꯛꯁꯨ ꯆꯦꯡꯉꯤꯅ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯒ ꯍꯨꯔꯥꯟꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯋꯥꯡꯃ ꯂꯥꯜꯂꯛꯂꯝꯃꯤ꯫ ꯁꯒꯣꯜꯒꯤ ꯈꯣꯡꯒꯨꯜꯁꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯝꯃꯤ, ꯏꯇꯥꯎ, ꯁꯒꯣꯜꯁꯤ ꯂꯝꯁꯤꯗ ꯂꯩꯔꯦ꯫ ꯂꯝꯁꯤꯒꯤ ꯃꯤꯅ ꯁꯣꯏꯗꯅꯃꯛ ꯍꯨꯔꯝꯕ ꯇꯥꯏ꯫ ꯂꯝꯁꯤꯗ ꯑꯣꯏꯅ ꯊꯤꯔꯁꯤ꯫ ꯍꯥꯟꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯈꯔ ꯂꯩꯔꯨꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯅꯤ ꯀꯩꯊꯦꯜꯗ ꯀꯥꯔꯛꯂꯝꯃꯤ꯫
ꯃꯈꯣꯏꯅ ꯄꯣꯠ ꯂꯩꯅ ꯂꯩꯅ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ, ꯍꯨꯔꯥꯟꯕ ꯐꯥꯅꯕ ꯍꯣꯠꯅꯕꯒꯤ ꯃꯔꯝꯁꯤꯡꯗꯣ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯃꯤꯌꯥꯝ ꯇꯥꯈꯤꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯔꯒ ꯍꯨꯔꯥꯟꯕ ꯐꯥꯕ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯣ ꯐꯥꯍꯜꯂꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯀꯥꯟꯗ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣ?" ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯁꯤ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯑꯩꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯅꯅꯥꯏ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯑꯃꯈꯛ ꯃꯥꯡꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗꯕꯗꯨꯗ ꯅꯅꯥꯏ ꯑꯩꯈꯣꯏꯅꯤꯅ ꯊꯤꯖꯒꯦ ꯍꯥꯏꯗꯨꯅ ꯁꯒꯣꯜꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯕꯥꯛꯁꯤꯗ ꯌꯧꯖꯔꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕꯗꯣ ꯂꯩꯕꯥꯛꯁꯤꯗꯒꯤ ꯑꯣꯏꯅꯤ ꯈꯜꯂꯤ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯨꯔꯥꯟꯕꯗꯨ ꯀꯔꯝ ꯇꯧꯔꯒ ꯐꯥꯅꯤ?" "ꯏꯅꯤꯡꯊꯧ, ꯍꯨꯔꯥꯟꯕ ꯃꯤꯗꯨ ꯍꯦꯛ ꯎꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯐꯥꯕ ꯉꯝꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯗ ꯅꯤꯡꯊꯧꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯕꯅꯤ꯫ ꯆꯌꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕꯗꯣ ꯐꯥꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯄꯨ ꯍꯨꯔꯥꯟꯕ ꯊꯩꯖꯤꯟꯕꯒꯤꯗꯃꯛ ꯅꯈꯣꯏ ꯑꯅꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤꯀꯣ꯫ ꯐꯔꯦ, ꯍꯨꯔꯥꯟꯕ ꯐꯥꯅꯅꯕ ꯍꯣꯠꯅꯔꯨꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯨꯔꯥꯟꯕ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯒ ꯃꯤꯌꯥꯝꯗꯨꯕꯨ ꯅꯤꯡꯊꯤꯅ ꯎꯅꯕ ꯍꯥꯏꯗꯨꯅ ꯁꯣꯔꯣꯛ ꯃꯌꯥꯗ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯎꯁꯥꯗ ꯐꯝꯂꯒ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗꯣ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈꯤꯕꯗꯒꯤ ꯆꯌꯣꯜ ꯑꯃ ꯁꯨꯒꯗꯕ ꯅꯣꯡꯃ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯃꯈꯣꯏꯅ ꯊꯥꯖꯕ ꯃꯤꯗꯣ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯃꯇꯝꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛꯇꯨꯒꯤ ꯃꯟꯇ꯭ꯔꯤꯗꯣ ꯀꯩꯊꯦꯜꯗ ꯂꯥꯛꯄꯒꯤ ꯇꯟꯖꯥ ꯍꯦꯛ ꯊꯣꯛꯂꯔꯝꯃꯤ꯫ ꯎꯊꯛꯇ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯌꯦꯡꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯣ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯟꯇ꯭ꯔꯤꯗꯣ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯂꯩꯔꯦ, ꯍꯨꯔꯥꯟꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯎꯊꯛꯇꯒꯤ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯀꯗꯥꯏꯅꯣ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯅꯩ꯫ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯅ ꯃꯌꯥꯝ ꯃꯔꯛꯇ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯗꯣꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯈꯣꯏꯅ ꯊꯤꯖꯔꯤꯕ ꯆꯤꯡꯅꯕ ꯃꯤꯗꯣ ꯑꯗꯣꯝꯅꯤ꯫ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯅꯥꯛꯇ ꯑꯃꯨꯛꯇꯪ ꯂꯦꯡꯂꯨꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤ? ꯑꯩꯕꯨ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕ?" ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯃꯤ, "ꯁꯒꯣꯜ ꯍꯨꯔꯥꯟꯕꯒꯤ." ꯃꯟꯇ꯭ꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯍꯥꯏ ꯅꯍꯥꯁꯥ, ꯋꯥꯈꯜ ꯈꯔ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯉꯨ꯫ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯥꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯈꯨꯝꯂꯝꯃꯤ, "ꯑꯩꯈꯣꯏ ꯈꯪꯖꯗꯦ, ꯈꯪꯉꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯁꯒꯣꯜ ꯍꯨꯔꯥꯟꯕꯗꯅꯤ꯫ ꯁꯒꯣꯜ ꯍꯨꯔꯥꯟꯕꯗꯣ ꯃꯁꯛ ꯈꯪꯂꯦ, ꯐꯪꯂꯦ ꯑꯁꯤꯇꯅꯤ." ꯃꯟꯇ꯭ꯔꯤꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯥꯊꯤꯅ ꯆꯣꯞꯂꯦ꯫ ꯂꯩꯀ꯭ꯔꯛꯀ ꯂꯩꯔꯕꯗꯤ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯂꯔꯦ꯫ ꯃꯌꯥꯝꯅꯁꯨ ꯀꯩꯅꯣ ꯂꯩꯕꯥꯛꯁꯤꯒꯤ ꯃꯟꯇ꯭ꯔꯤꯅꯤꯅꯦ, ꯃꯔꯨꯞ ꯑꯅꯤꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ, ꯍꯧꯅꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯌꯥꯝ, ꯑꯩꯈꯣꯏꯅ ꯐꯥꯖꯔꯤꯕꯁꯦ ꯃꯟꯇ꯭ꯔꯤꯅꯤ ꯃꯟꯇ꯭ꯔꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯐꯥꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯖꯔꯤꯕ ꯁꯒꯣꯜ ꯍꯨꯔꯥꯟꯕ ꯃꯤꯁꯛꯇꯣ ꯃꯁꯤꯅꯤ꯫ ꯍꯨꯔꯥꯟꯕ ꯃꯁꯛ ꯈꯪꯂꯦ ꯍꯥꯏꯖꯕꯇꯅꯤ, ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ." ꯃꯟꯇ꯭ꯔꯤ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯆꯠꯁꯤ ꯂꯥꯎ, ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯀꯥꯟꯗ ꯃꯟꯇ꯭ꯔꯤꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯃꯁꯛ ꯃꯁꯣꯜꯁꯨ ꯈꯪꯗꯕ ꯅꯅꯥꯏ ꯑꯅꯤꯁꯤꯅ ꯑꯩꯕꯨ ꯀꯩꯊꯦꯜꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯁꯒꯣꯜ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯏꯔꯥꯜ ꯁꯤꯔꯦ꯫ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯦ꯫ ꯅꯅꯥꯏꯁꯤꯡꯁꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨꯗꯣ." ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ,
Hai, Mireibak masa ani. Nakoina aigi leibakta prap laklaga aigi mantribu sagol huranbagi maral siribasibu praman ga leibra. Nakoigi kari loksing leibadagino hayu tasi. Mantri masana khummi ining thoibungo. Mantri si nanai aikoidi mantri ni haiba khangjade. Aikoina khongul yenglaga pajabada oiramgadaba mitado thijabani. Ningthongna amuk hanglakammi. Kari khongul yenglaga kari ni haina phawi. Ningthong masana khumlammi. Iningtho nanai aikoina huran badugi khongul do munna yengjaraba matungda huran bado khu sub khudol haiba mabuk kangba mangak segrak sengba mi soidana oigani haina lepchakhrabani. Hariba sabanse sab sabo oibana aikoina mantribu sagol huranba misakto maduni haijabani. Aduga leibakse yaurakpa kanda sagolgi khongulsu mangthokre. Aduna leibaksida leiba kanagumba amana sagoldo huran khibani haibasu khanglabani. Ningthongna hairami khongul uraga midugi sawong sada haiba ngammi haibasibu kayamuk sumgadoribano. Ningthong masana khummi. Iningthoi bungo samada sama sumgani. Ningthongna amuk hairaklammi. Phare phare adudi yengba tare. Nakhoi kayamuk yamna ngambage haibado sang yengba tare. Sang yengse nakhoi na karigumba sumba targadi aigi leibakse tangkhai amasu nakhoi da pige. Ani suba ningthogum palhange. Karigumba sumdaba thoklagadi naru kokthoklaga sunu yaihang teraga kaithelda khongoi nagani ko. Madugi matungda angangsu olhangadoribani. Asumna hairabada makhoi anisu yare. Masidagidi ningthongna sagol pau chelhallammi. Wafamse miyam tanaba lauthokhankre. Nong ngale konunggi makha thangba lampakta miyam tillare. Ningthong maharani leibaki angam athau loinamak tillare. Asaw asang pumnamag magi phamhamda tumin phamnarammi. Ningthongna mahaki manaktagi sapu amakhak manai amabu lauthokhalammi. Aduga miyam mamangda khilhalli. Ningthong masaga mantri masaga su kausilli. Makhoi anina ningthoubu khuru khudak kunna khurumjai. Ningthongna makhoini yenglaga hairammi. Hai, nupa ani, tabra. Miyamgi mamangda khilliba safuse. La laton taret lolaga makhum khumlibani. Makhum si hangdukpa tawda manungda yauribase karino hayu. Makhoi anina hairaklammi. Iningthou nanai aikhoi honajage. Asumna hairaga ningthoubu khurumlammi. Khilliba safudugi manak nakna changsilli. Aduga amuk hairakki. Iningthou ibungo. Nanai aikhoibu safusi pairaga yengjaba yagadra. Sana nongdam haibiyudo. Ningthongna yani payu hairabada makhoi anina ningthou amadi leibak miyamgi mamangda khurumjarami. Ningthou masana safudo pairammi. Khajiktang hairaga yengi. Aduga mantri masada hairakki. Itaw, safu manungsida isingdi yawi. Aduga isingda tawba wasak amasu yauri. Mantri masana amuk pairaga yengi. Itaw, tawriba posidi sangtak tawina. Safuda thengmada mathak makha oli. Nakal namana mamay panglaga nakal lamana khara tumba tayi. Ningthou masana amuk yenglammi aduga hairakki. Itaw, manung horaga maru yawba potni. Mantri masana amuk hairammi. Itaw, masidi asangbani amun banate. Asumna hainarabada adudi kari oiba yai haina khanarammi. Isingda tawba sangtak tawba maning mamang naiba mabuk hoba maru yawba masuna sangba adu oirabadi awathabi soidre haina hainarammi. Ningthougi manakta sangsilaga khurumjarammi aduga hairammi. Iningthou nanai aikhoina yengjabada safu manungda yauribase awathabi asangbani sana nungdam tambiyu. Asum haina asumba hairabaduda ningthoudo noklaga hairammi. Sumi nakhoina hairibado sumi. Mantri masa ningthou masa anidu ningthouda khurumlammi. Wadu tabada maral lairaba mantrido tathak yenglammi. Aduga sengadabagi
ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯕꯗꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯒ ꯃꯍꯥꯛꯇꯨꯕꯨ ꯐꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯗꯣ ꯀꯩꯁꯨꯝꯁꯪꯗ ꯊꯝꯍꯟꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗꯒꯤ ꯁꯒꯣꯜꯗꯨꯁꯨ ꯃꯤ ꯊꯥꯔꯒ ꯂꯧꯍꯜꯂꯨꯔꯦ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯆꯨꯝꯂꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤꯗꯣ ꯃꯈꯣꯏꯅꯤꯗ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯇꯨꯡꯗ ꯁꯒꯣꯜꯗꯨ ꯄꯨꯔꯒ ꯃꯔꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯈꯛꯀꯤ ꯕꯨꯙꯤꯗꯒꯤꯗꯤ ꯃꯤ ꯑꯅꯤꯒꯤ ꯕꯨꯙꯤꯅ ꯆꯪꯈꯣꯟꯕ ꯍꯦꯜꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯂꯨꯔꯕ ꯊꯧꯗꯣꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯝꯈꯤ꯫